class 4, 5 ꯀꯥꯕ ꯌꯥꯏ ꯑꯩ ꯀꯩ ꯀꯃꯥꯏꯅ ꯁꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯥꯎꯕ ꯑꯃ ꯇꯧꯔꯒ ꯀꯃꯥꯏꯅ ꯁꯤ ꯀ꯭ꯂꯥꯁ 4, 5 ꯀꯥꯕ ꯑꯉꯥꯡ ꯑꯃ ꯌꯥꯗꯣꯏ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯏ ꯁꯤ ꯃꯅꯤꯄꯨꯔ ꯚꯔꯖꯟ ꯌꯥꯎꯕ ꯃꯅꯤꯄꯨꯔꯗ ꯇꯥꯛꯄ ꯑꯃ ꯇꯝꯕꯤꯅꯕ ꯃꯌꯥꯝ ꯂꯩꯕꯅꯦ ꯍꯥꯏ ꯃꯅꯤꯄꯨꯔ ꯚꯔꯖꯟꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯇꯥꯛꯄꯤꯅꯕ ꯇꯝꯕꯤꯅꯕ ꯃꯌꯥꯝꯁꯨ ꯂꯩꯕꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯤ ꯐ꯭ꯔꯣꯗ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯤ ꯍꯥꯏꯗꯣꯏꯅꯣꯕ ꯁꯤꯁꯦ ꯅꯠꯇꯦ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯣꯌꯔ ꯇꯧꯔꯒ ꯊꯕꯛ ꯄꯤꯒꯅꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯩꯁꯥ ꯈꯣꯝꯒꯠꯄ ꯊꯕꯛꯁꯤꯕꯨ ꯁꯤ ꯐ꯭ꯔꯣꯗ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯤ ꯍꯥꯏꯗꯣꯏꯅꯣꯕ ꯁꯤꯕꯣ ꯁꯤ ꯐ꯭ꯔꯣꯗ ꯅꯠꯇꯦ ꯁ꯭ꯀꯦꯝ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯁꯤꯕꯣ ꯑꯗꯩ ꯁꯤꯗ ꯍꯥꯏꯗ꯭ꯔꯕꯥꯗ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠꯇ ꯁꯤꯗ ꯍꯥꯏꯔꯕ pyramid scheme operate toward disguised as direct selling business ni hairaba si fraud na de kari na haido ina banida chamgaba class 12 ka kajani ba angang bacha thabak phangdaba na ha mama mapa yam wana himiba imung manung mayam amada manipur gi lai ba miyam sidagi I chuk ka ne na khali ba moi them to ga khalam madak to ga nangi nari pak sida pokpa nari cha singdagi I chuk ka ni madu da lam thak to ga khalak to ga chamjaga no mayam sidagi adu mai moi them to ga mi mayam sigi mapun si se lona hatu ka ne khali ba thabak si scam natra ba mase fraud natra ga kari na haido no ba ngasi aina na gojani ba victim ma khaise yam helpless oi ba upai sui ni tra ba victim ko tene ba lo ko se class 12 ba na se kai no ba khangja ram doi se ngasai sigi wari si liba ka da kari hairaka da gena taban ni ga lai ba ima du da kari no ba ma na khangja ram doi se adu ma chamjaga ba mi me am do nakna ba na daga nupi sing gi oi ba khudong cha ba mayam na lo ga madumain to mayam se moi them to ga mayam se da ki I chukani masagi le jab pesa sunate ba mamang da zone gi na mayum magi le jeri yum do classes ka pass to ba kari yum khangja da mi do na masagi yum bom do bandan na ma madu pesa do lo ne khali ba madu fraud na tra ba madu scam na tra ba adu edi kari me do na ba madu si scam na ti ye se si fraud na ti we Hyderabad to Mumbai to Delhi the mapam simu thung na phara ba masida investigation report puthora ba inai parliament question hanwa ba MP da Union Minister man madu ki paukhum pire ba masi paukhum se hari bane ba mase fraudulent activities ne ni ira bane ba madu investigation do budu da se fraud ti ai na kong da yale ba chana duga ngak ta siram ba yantra kai ra ga mama gi chana li kon kai ga bu te kai loina kai ra matung dai gi ai gi paisa se pi pala ni che aduga matam hi mi do ne paisa cha se pi se lo na tre nang gi chance ma ngani khol ne ha ba ai adumai to ai gi leram ba kai ga se loina kai thu ga chana ga mama de ga kai thu ga paisa se pi re isa no pa siga khangna bani hai ai di mayun su khangdi adagi ma su mayun khangda bani ma gi metikira tuye kira adai da moi tuition coaching class tawbada khangna bani hai adada ima samai tawdana khoi khangna ba nupi yang khangna ingonda samai tawi ma di Delhi da lai khole thaba ama lai khole na hai khole kai gi thabang noi bungo matam phata basida nang hojiki matam sida nang tarai na khali ye tawnu da ima di pamdi nang gi hanai tawri sida dum tawsi khosi na hai ba adagi mai tai ki su chatli safa sida paisa se bara bo hungam da na tai phong ma chatre adumai tawdan tawbadagi mangonda ngange adagi khara laira kan da paisa gi sidi hana swai haidi ada ai samai tawda imai video ma ima su yaw su yai joi sanaga naminaraga tawbiyo na nangga do lai hena tawraga wari sana se ko si akhoi sa jing ji ga tawraga haina haire hoi yaurage na tawraga akhoi bani si yauraga khara laira kanda anirakti namme ai adagi adugi matungda maje sum mathanda amuk tawre dei khara laira kanda si number loi graga paisa haire paisa ji paisa kaya no na haibada lakh taruk ka haiba adudi be ma khoi ngamoi toksa ge khoi di imung ji nungai ba nate ado magi ato pada so khoi yengi kholi ana haiba haiba sida ima kaya mung ngam doino khotoino andagi amaga makhai mukti tawai adudi ngamoi aduga sungam ngamoi paisa hairaka do boidi paisa di akhoi di laite
ꯄꯩꯁꯥ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯤꯡꯕꯗꯤ ꯑꯩꯈꯣꯏ ꯉꯝꯃꯣꯏ ꯑꯩꯅ ꯍꯥꯏꯔꯦ ꯍꯥꯏꯔꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯦ ꯃꯃꯥꯅꯦꯗꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯗꯦꯗꯅ ꯑꯗꯒꯤ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯀꯔꯤ ꯀꯔꯥ ꯈꯪꯅꯔꯨꯔꯒ ꯆꯥꯟꯅꯔꯨꯔꯒ ꯑꯗꯩꯗꯤ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯑꯩꯁꯦ ꯀꯨꯏꯅ ꯂꯩꯔꯦ ꯐꯣꯟꯒꯁꯦ ꯄꯥꯏꯗꯗꯅ ꯐꯣꯟꯒꯁꯦ ꯇꯧꯔꯨꯔꯅꯨ ꯍꯥꯏꯗꯅ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯎꯁꯤꯠꯇꯕ ꯐꯥꯒꯤꯅꯦꯅ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯅꯪ ꯐꯥꯒꯤꯅꯦꯅ ꯈꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯉꯥꯡꯉꯦꯕ ꯑꯩ ꯇꯥꯔꯦꯕ ꯑꯗꯩ ꯇꯥꯕꯗꯒꯤ ꯐꯅ ꯀꯨꯏꯕ ꯑꯃꯨꯛ ꯄꯥꯏꯗ꯭ꯔꯦ ꯐꯣꯟꯁꯦ ꯄꯥꯏꯗꯗꯅ ꯇꯧꯔꯀꯥꯟꯁꯤꯗꯩꯗ ꯖꯣꯏꯁꯅꯥ ꯅꯪ ꯐꯣꯟꯁꯨ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯅ ꯅꯨꯄꯤꯁꯤ ꯇꯧꯔꯦ ꯑꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯅ ꯃꯤꯒꯤ ꯃꯔꯨꯞꯇꯒꯤ ꯄꯩꯁꯥꯁꯦ ꯁꯥꯟꯇꯣꯛꯄꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯑꯩꯅ ꯃꯊꯣꯏ ꯄꯨꯔꯀꯥꯟꯗ ꯂꯧꯍꯧꯕꯅꯤ ꯂꯧꯍꯧꯔꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯑꯒ ꯌꯨꯝꯗ ꯁꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯂꯝꯁꯨ ꯂꯥꯞꯅ ꯊꯥꯗꯣꯛꯅꯤꯡꯗꯦ ꯏꯆꯥꯁꯤꯡꯁꯦ ꯑꯗꯨꯒ ꯌꯥꯝ ꯌꯥꯖꯗꯦꯕ ꯑꯩꯅ ꯑꯗꯩ ꯃꯥꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯐꯒꯗꯧꯕ ꯅꯤꯡꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯔꯨꯞꯀꯤ ꯄꯩꯁꯥꯁꯤꯗꯒꯤ ꯑꯩꯅ ꯂꯧꯔꯨꯔꯒ ꯃꯊꯣꯏꯁꯤꯅ ꯑꯩꯅ ꯍꯨꯜꯂꯀꯥꯟꯗ ꯃꯄꯥꯅꯁꯨ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯗꯩ ꯅꯄꯥꯗ ꯍꯥꯏꯔꯨꯅꯨ ꯁꯦ ꯃꯣꯏꯅ ꯕꯤꯖꯤꯅꯦꯁ ꯄꯣꯠ ꯑꯩꯈꯣꯏꯅ ꯌꯣꯟꯒꯗꯕ ꯅꯠꯇꯦ ꯄꯣꯠ ꯑꯁꯤꯗꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯊꯕꯛꯅꯦ ꯁꯤꯗꯤ ꯁꯥꯔꯚꯤꯁ ꯑꯣꯏꯅ ꯇꯧꯒꯗꯕꯅꯦ ꯑꯁꯤ ꯅꯪꯅ ꯇꯧꯒꯗꯣꯏꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯒꯤ ꯊꯕꯛꯅꯦ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯃꯣꯏ ꯄꯣꯠ ꯃꯤꯅ ꯌꯣꯟꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯁꯤꯟꯕ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯊꯕꯛꯅꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨꯒꯤ ꯇꯣꯂꯣꯞꯀꯤ ꯍꯪꯕꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯦ ꯕꯤꯖꯤꯅꯦꯁꯇꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯠ ꯆꯩ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯅ ꯃꯤꯅ ꯀꯁꯇꯃꯔ ꯀꯩꯅ ꯐꯣꯔꯦꯟꯅꯔꯅ ꯂꯩꯔꯒ ꯐꯣꯔꯦꯟꯅꯔꯁꯤꯗꯤ ꯃꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯌꯥꯝ ꯊꯨꯏ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯊꯨꯁꯨ ꯊꯨꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯄꯩꯁꯥꯗꯣ ꯐꯪꯉꯛꯀꯗꯣꯏꯅꯤ ꯍꯥꯏꯌꯦ ꯀ꯭ꯂꯥꯁ 11-12 ꯇꯪ ꯑꯣꯏꯕ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯨꯡꯖꯥꯒꯩ ꯕꯣꯔꯃꯈꯣꯡ ꯀꯨꯃꯥꯔꯤ ꯋꯨꯠ ꯏꯁꯇꯣꯔ ꯁ꯭ꯀꯨꯜ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯥꯔꯁꯦ ꯇ꯭ꯔꯦꯛꯀꯤꯡꯁꯨ ꯆꯠꯂꯤ ꯑꯗꯒꯤ ꯁꯟ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯃꯃꯤꯡꯅ ꯁꯨꯔꯦꯟꯗ꯭ꯔ ꯆꯦꯡꯂꯩ ꯁꯨꯔꯥꯏꯁꯝ ꯁꯨꯔꯦꯟꯗ꯭ꯔ ꯆꯦꯡꯂꯩ ꯍꯥꯏꯀꯣ ꯑꯗꯨ ꯃꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯒꯅꯦꯀꯣ ꯑꯗꯩ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕ ꯁ꯭ꯀꯨꯜꯁꯤꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯈꯛ ꯖꯣꯏꯁꯅꯥ ꯀꯣꯆꯤꯡ ꯇꯝꯅꯤꯡꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯧꯒꯗꯣꯏꯅꯤ ꯈꯣꯠꯀꯗꯣꯏꯅꯤ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯄꯥꯛꯅ ꯂꯩꯇ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯔꯦꯀꯣ ꯒꯥꯔꯤ ꯑꯗꯨꯒ ꯁꯥꯏꯀꯜꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩ ꯃꯦꯗꯥꯝ ꯑꯩ ꯁꯥꯏꯀꯜꯗ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥꯁꯨ ꯂꯩꯇꯦ ꯀꯩꯊꯦꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯁꯤꯗ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯒꯥꯏꯗꯦꯟꯁ ꯋꯤꯟꯁꯁꯤꯗꯅꯦꯀꯣ ꯀꯣꯆꯤꯡ ꯇꯝꯕꯁꯤꯗ ꯁꯨꯝ ꯍꯥꯏꯗꯤ ꯃꯁꯛ ꯈꯪꯅꯔꯛꯇꯅ ꯈꯣꯠꯅꯔꯛꯇꯅ ꯏꯃꯥꯟꯅꯕꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯄꯨꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯩꯁꯥ ꯐꯪꯒꯅꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯄꯥꯕ ꯂꯣꯏꯁꯜꯂꯨ ꯑꯗꯨꯒ ꯅꯪꯒꯤ ꯇꯣꯂꯣꯞꯇꯨꯁꯨ ꯁꯥꯕꯤꯔꯛꯅꯕ ꯑꯩꯈꯣꯏ ꯑꯆꯧ ꯑꯁꯥꯡ ꯁꯥꯔ ꯑꯃ ꯃꯦꯗꯥꯝ ꯍꯣꯏꯒ ꯇꯥꯟꯅꯔꯛꯀꯅꯤ ꯃꯥꯗꯤ ꯑꯍꯥꯟꯕ ꯄꯣꯠ ꯆꯩ ꯃꯥꯗꯤ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤन ꯇꯧꯔꯨꯔꯦ 40K ꯁꯨꯃꯥꯏꯅ ꯐꯪꯉꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯍꯣꯠꯅꯖꯔꯒꯗꯤ 40Kꯗ ꯅꯠꯇꯦ 60K 70K ꯁꯨꯃꯥꯏꯅ 80K ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯅꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯣ ꯂꯩꯔꯒꯗꯤ ꯈꯣꯠꯂꯛꯑꯒꯗꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯅꯦ ꯍꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥ ꯄꯤꯔꯒꯦ ꯈꯣꯠꯂꯒꯦ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯦꯕ ꯑꯩꯈꯣꯏ ꯃꯥꯃ ꯆꯧꯕ ꯅꯤꯡꯊꯧꯔꯦꯝꯕ SSPꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤꯅꯦ ꯃꯥꯒꯤ ꯋꯥꯏꯐꯁꯤꯅꯅꯦꯀꯣ ꯁꯨꯝ ꯀꯣꯏꯁꯟ ꯍꯪꯉꯦ ꯑꯗꯨꯒꯤ ꯀꯝꯄꯦꯅꯤꯗꯨꯗꯤ ꯃꯁꯛ ꯈꯪꯗꯦ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯣꯏꯗ ꯑꯗꯥ ꯇꯧꯔꯣꯏꯗꯅ ꯁꯨꯝ ꯍꯥꯏ ꯂꯥꯏꯔꯤꯛ ꯄꯥꯎꯅꯅꯦꯀꯣ ꯗ ꯄꯦꯔꯦꯕꯜ ꯑꯣꯐ ꯄꯥꯏꯞꯂꯥꯏꯟ ꯀꯥꯏꯅꯒ ꯌꯥꯝ ꯊꯥꯔꯛꯑꯦꯕꯀꯣ ꯗ ꯄꯦꯔꯦꯕꯜ ꯑꯣꯐ ꯄꯥꯏꯞꯂꯥꯏꯟꯁꯦ ꯑꯁꯤꯁꯦ ꯑꯩꯁꯦ ꯄꯥꯕ ꯉꯝꯗꯗꯅ ꯐꯅ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯨꯝꯗ ꯌꯦꯟ ꯈꯔ ꯂꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯩꯖꯔꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯦꯟꯒꯤ ꯁꯦꯕꯥ ꯅꯨꯡꯕꯥ ꯈꯔ ꯇꯧꯔꯒꯀꯣ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕ ꯉꯝꯗꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯈꯨꯗꯣꯡ ꯆꯥꯗꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ
ꯑꯗꯨꯗꯒꯤ ꯌꯦꯟꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯂꯥꯏꯔꯤꯛꯇꯣ ꯊꯨꯃꯥꯏꯅ ꯄꯥꯕ ꯉꯝꯍꯧꯗꯕ ꯑꯗꯨꯐꯥꯎꯗ ꯄꯥꯕ ꯂꯣꯏꯁꯜꯂꯨ ꯅꯪ ꯇꯞꯃꯜꯂꯦ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯖꯣꯏꯁꯅ ꯊꯥ 4 ꯍꯥꯏꯔꯛꯑꯦ ꯃꯤꯒꯤ ꯃꯊꯣꯏ ꯅꯨꯡꯊꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯪꯕꯨ ꯗꯦꯕꯤꯀꯥꯗꯨ ꯎꯅꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯅ ꯍꯥꯏ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯃꯥꯁꯨ ꯀꯟꯅ ꯄꯥꯏ ꯑꯗꯨꯒ ꯄꯥꯕ ꯂꯣꯏꯔꯒ ꯁꯤꯒꯤ ꯊꯕꯛꯁꯦ ꯊꯣꯛꯂꯛꯄꯅꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯄꯩꯁꯥ ꯊꯧꯔꯨꯕꯁꯨ ꯂꯩꯇꯦ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯕꯗ ꯁꯤꯒꯨꯝꯕ ꯑꯔꯥꯜ ꯑꯍꯩꯁꯦ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯑꯔꯥꯜ ꯑꯍꯩ ꯀꯔꯤꯝꯇ ꯆꯠꯂꯨꯗꯦ ꯑꯗꯨꯒ ꯃꯣꯏ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ ꯃꯣꯏ ꯆꯝꯅ ꯂꯣꯏꯅꯔꯝꯃꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯔꯥꯜ ꯑꯍꯩ ꯃꯆꯤꯟ ꯊꯤꯕ ꯃꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯁꯦ ꯁꯤ ꯈꯤꯇꯪ ꯏꯃꯥꯅ ꯄꯦꯟꯗꯦ ꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯄꯩꯁꯥ ꯑꯝꯇ ꯊꯣꯛꯄ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯃꯄꯥꯁꯨ ꯄꯦꯟꯁꯤꯟ ꯆꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯕ ꯐꯤꯕꯝꯗ ꯃꯥꯟꯅꯕꯗꯨꯅ ꯑꯐꯕ ꯄꯨꯁꯟꯕꯤꯔꯛꯇꯣꯏ ꯃꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏꯕꯗꯨꯗ ꯄꯩꯁꯥ ꯊꯣꯛꯇꯅ ꯂꯩꯕꯗꯨꯗ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯊꯣꯛꯆꯔꯒꯗꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯑꯗ ꯃꯣꯏꯗꯤ ꯃꯤꯒꯤ ꯐꯅꯅꯕ ꯊꯕꯛ ꯇꯧꯔꯝꯗ꯭ꯔꯦ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯗꯅꯤ ꯑꯗꯨ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯂꯥꯛ ꯑꯃꯒ ꯂꯨꯄꯥ 5,000 ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯇꯧꯅꯕꯅ ꯂꯨꯄꯥ ꯖꯤꯄꯦꯗꯒꯤ ꯂꯨꯄꯥ 250 ꯑꯃꯁꯨ ꯀꯩꯅꯣ ꯀꯥꯞꯈꯤꯕꯅꯦꯕ ꯁꯤꯗ ꯑꯩꯉꯣꯟꯗꯗꯤ ꯀꯥꯞꯇꯦ ꯑꯩꯗꯤ ꯖꯤꯄꯦ ꯄꯥꯏꯗꯦꯕ ꯑꯗꯣ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯁꯥꯏꯕꯔ ꯏꯌꯥꯝꯕ ꯗꯥꯊꯧꯕ ꯏꯁꯥꯃꯛ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏꯅ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯑꯩꯁꯨ ꯊꯤꯖꯤꯟꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯁꯤꯒꯤ ꯊꯤꯖꯤꯟꯕꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤꯁꯦ ꯀꯨꯏꯕꯗꯤ ꯈꯔ ꯀꯨꯏꯔꯦ 2022 ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 16 ꯁꯤꯗꯒꯤ ꯖꯣꯏꯟ ꯇꯧꯕꯅꯦ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯣꯏꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩ ꯄꯨꯁꯜꯂꯤꯕ ꯅꯨꯄꯤꯁꯦ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯒ ꯀꯛꯆꯤꯡꯗ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯂꯩꯕ ꯀꯥꯟꯗ ꯈꯪꯅꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕꯗꯒꯤ ꯐꯦꯁꯕꯨꯛꯇ ꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯂꯩꯔ ꯃꯇꯨꯡꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯦ ꯐꯦꯁꯕꯨꯛꯇ ꯅꯨꯡꯉꯥꯏꯕ ꯈꯣꯠꯂꯤꯕꯅ ꯑꯩꯈꯣꯏꯗ ꯀꯩ ꯍꯣꯠꯅꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯝ ꯂꯩ ꯌꯨꯝꯗ ꯂꯩꯔꯦ ꯗꯨꯀꯥꯟ ꯐꯝꯃꯦ ꯑꯩ ꯆꯦꯟꯅꯥꯏꯗ ꯆꯠꯇ꯭ꯔꯦ ꯍꯟꯗ꯭ꯔꯦ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯣꯅ ꯍꯥꯏ ꯃꯥꯁꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯕ꯭ꯔꯣ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯑꯦ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛ ꯑꯃ ꯇꯧꯋꯦ ꯌꯥꯝꯅ ꯐꯩ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯅꯦ ꯈꯣꯠꯅꯦ ꯃꯥ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯌꯥꯅꯤꯌꯦ ꯃꯕꯨꯡ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯚꯦꯀꯦꯟꯁꯤ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯣꯅ ꯍꯥꯏ ꯑꯗꯣ ꯅꯪ ꯚꯦꯀꯦꯟꯁꯤ ꯂꯩꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏ ꯍꯣꯏꯅ ꯍꯥꯏ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩ ꯃꯃꯥꯡꯗ ꯍꯪꯉꯦ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯩꯁा ꯌꯥꯝ ꯇꯥꯜꯂꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯁꯦ ꯂꯣꯏꯅꯃꯛ ꯕꯟꯗꯣꯞ ꯂꯣꯏ ꯂꯩꯔꯝꯃꯦ ꯃꯤ ꯄꯩꯁꯥ ꯅꯨꯡ ꯀꯩꯅꯣ ꯇꯧꯕ ꯁꯤꯡꯉꯝꯗ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯟꯗꯣꯞ ꯊꯝꯃꯝꯃꯤꯕ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯂꯣꯏ ꯍꯜꯂꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯄꯥꯔ ꯃꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯕꯗ 70-80K ꯑꯗꯨꯝ ꯇꯥꯜꯂꯦ ꯍꯥꯏ ꯃꯥꯅ ꯑꯗꯨ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯧꯅꯤꯡꯉꯤꯅꯦ ꯑꯩ ꯗꯨꯀꯥꯟ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯏꯅꯐ ꯑꯣꯏꯗꯦ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯪꯉꯛꯀꯦ ꯈꯔ ꯂꯩꯔꯒ ꯃꯥ ꯍꯥꯏꯔ ꯀꯥꯟꯗ ꯐꯣꯟꯁꯦ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯩꯗ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯣ ꯀꯩꯅꯣ ꯊꯥꯔꯛꯀꯦ ꯅꯪꯒꯤ ꯃꯤꯡ ꯅꯨꯡ ꯂꯩꯐꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯗ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏ ꯀꯥꯟꯗ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯤꯟꯗꯤ ꯍꯣꯇꯦꯜꯗ ꯆꯠꯂꯦꯕ ꯑꯗꯨꯒ ꯆꯠꯂꯀꯥꯟꯗ ꯃꯣꯏꯅ ꯃꯥꯅ ꯏꯟꯇꯔꯚꯤꯌꯨꯁꯦ ꯂꯧꯋꯦ ꯑꯗꯣ ꯃꯣꯏ ꯎꯅꯀꯥꯟꯗ ꯍꯥꯏꯌꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯟꯅ ꯌꯦꯡꯉꯦ ꯑꯗꯨꯅ ꯕ꯭ꯔꯣ ꯅꯪ ꯀꯩ ꯇꯧꯋꯦ ꯑꯩꯅ ꯀꯩꯝ ꯇꯧꯗꯦ ꯌꯨꯝꯗ ꯂꯩ ꯈꯣꯠꯂꯦ ꯀꯩ ꯍꯣꯠꯅꯔꯦ ꯗꯨꯀꯥन ꯐꯝꯃꯦ ꯑꯣ ꯗꯦꯠꯁ ꯒꯨꯗ ꯍꯥꯏꯀꯣ ꯌꯨ ꯍꯦꯞ ꯕꯤꯖꯤꯅꯦꯁ ꯃꯥꯏꯟ ꯁꯦꯠꯀ ꯍꯥꯏꯕ ꯃꯥ ꯑꯩꯅ I have no ꯍꯥꯏꯕ I don't know anything about this field ꯍꯥꯏꯕꯀꯣ ꯀꯩꯝ ꯈꯪꯗꯦ ꯈꯣꯠꯇꯦ ꯑꯗꯩꯗꯤ ꯖꯁ ꯑꯩꯗꯤ ꯁꯤ ꯐꯤꯜꯗ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯁꯨꯝ ꯑꯩꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯈꯛꯇꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯑꯗꯣ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯆꯧꯕꯗ ꯁꯤ ꯃꯔꯝꯗ ꯀꯩꯝ ꯈꯪꯗꯦ ꯍꯥꯏ ꯀꯥꯟꯗ don't worry about that we will help you ꯍꯥꯏꯒamba ꯀꯩꯝ ꯈꯜꯂꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ ꯅꯪꯒꯤꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯐꯝꯃꯤꯁꯦ ꯅꯣꯏ ꯏꯟꯈꯠꯂꯛꯇꯣꯏꯅꯦ ꯅꯣꯏ ꯃꯥꯡ ꯐꯝꯃꯤꯁꯦ ꯅꯣꯏ ꯀꯥꯏ ꯂꯩꯒꯦ ꯈꯣꯠ ꯑꯩꯅ ꯆꯦꯟꯅꯥꯏ ꯂꯩ ꯈꯣꯠ ꯍꯥꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯟꯇꯔꯚꯤꯌꯨꯁꯦ ꯆꯠꯂꯦ ꯑꯅꯤꯔꯛꯃꯛ ꯆꯠꯂꯀꯥꯟꯁꯤꯗ ꯂꯣꯏ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯄꯩꯁꯥ ꯍꯥꯏꯔꯛꯄꯅꯦꯕ ꯅꯪ ꯁꯤ ꯊꯕꯛꯁꯤꯗ ꯄꯩꯁꯥ ꯆꯪꯉꯣꯏ ꯍꯥꯏꯗꯦꯅ ꯍꯥꯏ ꯀꯥꯟꯗ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯆꯪꯗ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯣꯏ ꯑꯦꯅꯤꯋꯦꯔ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯂꯣꯏ ꯆꯪꯉꯦ ꯑꯗꯨꯅ ꯂꯥꯛ 4-5-6 ꯆꯪꯕꯗꯨ ꯆꯪꯉꯣꯏꯗꯣꯏꯅꯤ ꯁꯤꯗꯤ ꯑꯣꯡꯂꯤ 1.5 1.10 1 ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯦ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯅ ꯑꯣꯐꯔꯦ ꯑꯗꯨꯏꯗꯤ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯀꯥꯟꯗ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯏꯟꯇꯔꯚꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯥꯁ ꯇꯧꯋꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏ ꯑꯩ ꯂꯨꯄꯥ 30,000 ꯂꯩꯕ ꯑꯗꯣ ꯑꯩꯅ ꯀꯌꯥꯃꯨꯛ ꯆꯪꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ
ꯑꯃꯒ ꯃꯈꯥꯏꯃꯨꯛꯇꯤ ꯔꯦꯗꯤ ꯇꯧꯗꯣꯏ ꯌꯥꯔꯣꯏ ꯃꯥ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔ ꯍꯥꯏꯒꯦ ꯑꯁ ꯑꯩ ꯇꯧꯔꯔꯣꯏꯗ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯦ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯇꯣꯛꯑꯒꯦꯅ ꯍꯥꯏꯔ ꯀꯥꯟꯗ ꯈꯜꯂꯒ ꯑꯅꯗꯔ ꯑꯃꯨꯛ 15 days ꯃꯇꯨꯡ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯕ꯭ꯔꯣ ꯅꯪꯒꯤꯗꯣ ꯁꯤ ꯐꯖꯅ ꯐꯕ ꯆꯥꯟꯁꯅꯦ ꯁꯤ ꯇꯧꯍꯧ ꯅꯪꯅ ꯋꯥꯏꯗꯣ ꯍꯧꯖꯤꯛ ꯁꯤ ꯀꯩꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯤ ꯅꯪꯅ ꯆꯍꯤ 5ꯗ ꯇꯥꯟꯕ ꯄꯩꯁꯥꯗꯣ ꯁꯤꯗ ꯆꯍꯤ ꯑꯃꯗ ꯇꯥꯟꯗꯣꯏꯅꯤ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯣ ꯐꯔꯦ ꯑꯗꯣ ꯑꯩ ꯉꯝꯅꯕ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩꯅ ꯂꯨꯄꯥ 90,000 ꯄꯨꯔꯦ ꯑꯩꯒꯤ ꯃꯔꯐꯨ ꯑꯃ ꯂꯩꯕꯗꯨꯒ ꯑꯩꯅ 10 ꯑꯃ ꯁꯤꯖꯤꯟꯅꯒ ꯀꯩꯅꯣꯁꯦ 50 ꯍꯥꯞꯆꯔ ꯑꯃ 10 ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯃꯣꯏꯅ ꯍꯥꯏꯕ ꯑꯦꯠꯂꯤꯁ ꯌꯥꯝꯅꯕꯗ 130ꯗꯤ ꯇꯧ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯄꯩꯁꯥꯗꯣ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔ ꯃꯥꯅ ꯍꯥꯏꯔꯦ ꯑꯩ ꯑꯞꯂꯥꯏꯟꯁꯤꯅ ꯍꯥꯏꯅꯤꯀꯣ 20 ꯃꯉꯣꯟꯗ ꯍꯥꯞꯄꯤꯔꯒꯦ ꯊꯕꯛꯁꯦ ꯅꯪꯅ ꯍꯧꯔ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯣ ꯑꯩꯁꯦ ꯃꯤꯉꯣꯟꯗ ꯁꯦꯟꯗꯣꯏ ꯀꯥꯞꯄꯤ ꯄꯨꯔ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ 20 ꯍꯥꯞꯄꯤꯔꯣ 110 ꯑꯩ ꯊꯥꯔꯛꯑꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯄꯤꯕꯅꯦꯕ ꯃꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯣꯏ ꯍꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯒꯤ ꯄꯩꯁꯥ ꯅꯠꯇꯦ ꯃꯣꯏꯒꯤꯗꯩ ꯄꯩꯁꯥ ꯄꯨꯕꯅꯤ ꯁꯦꯟꯗꯣꯏꯅꯤ ꯑꯃꯨꯛ ꯍꯥꯏꯌꯦ ꯑꯩꯅ ꯈꯜꯂꯦꯕ ꯑꯩ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯍꯥꯟꯅ ꯍꯥꯏꯒꯤꯗꯣ ꯍꯧꯖꯤꯛꯁꯤꯒ ꯑꯃꯨꯛ ꯃꯥꯅ ꯑꯩꯅ ꯄꯩꯁꯥ ꯄꯨꯒꯦ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗ ꯇꯧꯔꯤꯖꯥꯠꯂꯥ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯑꯩꯅ ꯄꯤꯔꯔꯣꯏ ꯈꯜꯂꯤꯖꯥꯔꯥ ꯑꯗꯨꯒꯤ ꯃꯥꯁꯦ ꯁꯦꯟꯗꯣꯏ ꯄꯨꯕꯅꯤ ꯍꯥꯏꯖꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯖꯋꯥꯏꯕ ꯁꯣꯃꯣꯔꯥꯅꯤ ꯅꯥꯎꯔꯦ ꯃꯥꯏꯁꯦ ꯃꯥꯒꯤ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯦꯕ ꯃꯥꯅ ꯊꯥꯗꯔꯒ ꯃꯥꯅ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯑꯃꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯄꯅꯦꯕ ꯍꯥꯞꯄꯤꯒꯤ ꯃꯇꯨꯡꯗ ꯑꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏꯅ ꯄꯤꯌꯣ ꯂꯥꯛꯑꯣꯅ ꯄꯥꯋꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏ ꯑꯃꯨꯛ ꯆꯠꯂꯦ ꯑꯩꯁꯦ ꯑꯩꯗꯤ ꯁꯤꯡꯗꯨꯗ ꯂꯩꯌꯦ ꯇꯧꯕꯅꯦꯕ ꯃꯣꯏꯅ ꯍꯥꯏꯕ ꯁꯤꯗꯤ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯌꯥꯏ ꯕ꯭ꯔꯣ ꯅꯪꯅ ꯍꯥꯟꯅ ꯌꯨꯝ ꯂꯩꯀꯥꯟꯗ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯗꯤ ꯑꯥꯗ ꯆꯠꯇꯧ ꯅꯠꯇꯦ ꯑꯗꯨꯝ ꯌꯨꯝꯗꯩ ꯑꯗꯨꯝ ꯇꯧꯔ ꯅꯪ ꯐꯣꯟ ꯃꯣꯕꯥꯏꯜꯗ ꯇꯧꯕ ꯌꯥꯕꯅꯦ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯌꯦꯕ ꯐ꯭ꯔꯣꯝ ꯍꯣꯝ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯑꯥꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯁꯦꯝ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯦꯕ ꯑꯗꯨ ꯈꯔ ꯃꯇꯨꯡꯗ ꯍꯥꯏꯕ ꯕ꯭ꯔꯣ ꯅꯪꯅ ꯑꯗꯨ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯁꯤ ꯀꯩꯅꯣꯗ ꯂꯥꯛꯑꯣ ꯅꯣꯏꯗꯥꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯑꯗꯨ ꯃꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯒꯗꯤ ꯅꯪ ꯁꯦꯟ ꯃꯌꯥꯝ ꯄꯥꯏꯒꯅꯤ ꯃꯌꯥꯝ ꯇꯥꯟꯒꯅꯤ ꯅꯇꯣꯝꯗꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯇꯤꯝ ꯋꯥꯛꯅꯦ ꯅꯪ ꯏꯟꯈꯠꯄꯤꯅꯕ ꯃꯌꯥꯝ ꯂꯩꯅꯦ ꯔꯥꯏꯇꯔ ꯂꯦꯞꯇ ꯃꯌꯥꯝ ꯂꯩꯅꯦ ꯑꯗꯣ ꯅꯪ ꯅꯇꯣꯝꯗ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯍꯥꯟꯅꯗꯤ ꯌꯨꯝꯗꯩ ꯅꯇꯣꯝ ꯇꯧꯔꯁꯨ ꯌꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯦꯕ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯦ ꯑꯩ ꯅꯣꯏꯗꯥꯗ ꯂꯥꯛꯄ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩ ꯏꯃꯥꯒ ꯏꯆꯦꯒ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯅ ꯂꯣꯏ ꯔꯟ ꯇꯧꯋꯤꯅꯦ ꯑꯩꯅ ꯁꯤ ꯊꯥꯗꯣꯛꯑꯝ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯃꯥ ꯍꯥꯏꯕ ꯃꯥꯅ ꯍꯥꯏ ꯑꯁ how much you are earning per month ꯍꯥꯏꯕ ꯑꯩ ꯗꯨꯀꯥꯟꯗꯨ ꯀꯌꯥꯝ ꯂꯥꯛꯀꯦ ꯍꯪꯉꯦꯕꯀꯣ ꯂꯥꯛꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯣ ꯇꯣꯛꯊꯣꯛꯑꯣ better to close your shop ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯦ ꯀꯩ ꯃꯥꯁꯦ ꯀꯌꯥꯝ ꯇꯥꯜꯂꯞ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝꯁꯤꯒꯦꯅ ꯃꯩ ꯇꯥꯏꯞꯇ ꯇꯧꯔꯒ ꯌꯥꯝ ꯊꯤ ꯍꯩꯌꯦꯕ ꯃꯣꯏꯁꯦ ꯈꯗꯥꯡ ꯊꯤ ꯂꯤꯡꯉꯦꯕ ꯁꯤ ꯊꯕꯛꯁꯤꯗꯤ ꯃꯃꯥꯏ ꯀꯟꯕ ꯀꯥꯡꯕꯨ ꯈꯗꯥꯡ ꯂꯤꯡꯕ ꯀꯥꯡꯕꯨꯒꯤ ꯊꯕꯛꯅꯦꯕ ꯑꯩꯈꯣꯏꯒꯨꯝꯕ ꯑꯄꯪꯕꯅ ꯌꯥꯔꯣꯏ ꯑꯩꯅ ꯈꯜꯂꯦꯕ ꯁꯤꯗꯤ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯄ ꯊꯕꯛꯅꯦ ꯁꯤ ꯊꯕꯛꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎꯗ ꯀꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯤꯟꯗꯣꯏꯅꯦꯕ ꯃꯣꯏꯗ ꯃꯥꯜꯍꯟꯗꯣꯏꯅꯦꯕ ꯏꯈꯣꯝ ꯍꯥꯏꯅꯦ ꯅꯪꯅ ꯀꯩꯅꯣ ꯄꯤꯌꯦ ꯃꯤ ꯐꯣꯟ ꯅꯝꯕꯔ 300 ꯏꯍꯜꯂꯦꯕ ꯁꯤꯗꯒꯤ ꯄꯥꯔ ꯗꯦꯁꯤꯗ ꯑꯗꯨꯝ ꯃꯤ 50 ꯐꯣꯟ ꯇꯧ ꯍꯥꯏꯌꯦꯕ ꯁꯤꯗ ꯑꯌꯥꯕ ꯃꯤꯈꯣꯏ ꯂꯧꯗꯣꯏꯁꯦ ꯑꯣꯀꯦ ꯑꯗꯨꯒꯤ ꯆꯦꯔ ꯂꯣꯏ ꯌꯥꯎꯋꯦ ꯂꯣꯏ ꯑꯦ ꯇꯨ ꯖꯦꯗ ꯂꯣꯏ ꯊꯝꯃꯦꯕ ꯑꯩꯒꯤ ꯅꯛꯅꯕ ꯐꯣꯟ ꯅꯝꯕꯔ 300 ꯏꯌꯨ ꯁꯤꯔꯥ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯐ꯭ꯔꯦꯟꯗ ꯀꯅꯥꯒꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯂꯣꯏꯅ ꯈꯪꯅꯕꯁꯤꯡ ꯂꯣꯏ ꯏꯌꯨ ꯑꯗꯨꯒ ꯃꯦꯁꯦꯖ ꯇꯧꯁꯜꯂꯣ ꯑꯗꯨ ꯐꯣꯟ ꯇꯧꯁꯜꯂꯣ ꯍꯪꯉꯣ ꯁꯤꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯍꯪꯉꯒ ꯃꯤꯁꯦ ꯑꯃꯨꯛꯀ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯤꯗ ꯂꯣꯏ ꯌꯥꯎꯍꯜꯂꯨꯁꯤꯔꯥ ꯍꯥꯏꯗꯤ ꯌꯥꯔꯛꯄꯗꯣ ꯐꯥꯗꯣꯏꯅꯦꯕ ꯃꯥꯅ ꯐꯥꯈꯤꯕ ꯐꯥꯗꯣꯏꯅꯦꯕ ꯑꯣꯀꯦ ꯑꯗꯨ ꯄꯩꯁꯥ ꯀꯌꯥ ꯐꯪꯅꯤ ꯍꯥꯏ ꯃꯗꯨꯗ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯗꯤꯀꯣ ꯅꯪ ꯁꯤ ꯊꯕꯛꯁꯦ ꯍꯧꯔꯕ ꯐꯪꯉꯕ ꯑꯗꯩ ꯅꯪꯒꯤ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯗ ꯅꯪ ꯂꯨꯄꯥ 50-60 ꯑꯗꯨꯝ ꯇꯥꯟꯕ ꯉꯝꯃꯅꯤ ꯁꯤꯗꯤ ꯅꯪꯅ ꯇꯧꯔꯤꯉꯩ ꯅꯪ ꯅꯁꯥꯒꯤ ꯀꯩꯅꯣꯅꯦ ꯍꯣꯠꯅꯖꯃꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯂꯥꯈ ꯑꯃ ꯇꯥꯟꯕ ꯌꯥꯏ ꯂꯥꯈ 5 ꯇꯥꯟꯕ ꯌꯥꯏ 2 ꯇꯥꯟꯕ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯇꯥꯟꯕ ꯃꯌꯥꯝ ꯂꯩꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯣꯀꯦ ꯔꯣꯃꯦꯁꯇꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎꯗꯦ ꯍꯥꯏꯔꯛꯈꯤꯗ꯭ꯔꯥ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯏ ꯐꯨꯜꯁꯤ ꯑꯦ ꯇꯨ ꯖꯦꯗ ꯑꯩ ꯄꯥꯏꯁꯤ ꯂꯥꯏꯔꯤꯛ 3 ꯄꯥꯏꯌꯦꯕꯀꯣ ꯁꯤꯁꯦ ꯂꯣꯏ ꯄꯥꯝꯗꯨꯅ ꯁꯤꯒꯤꯗ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗ ꯇꯧꯒꯗꯧꯕ ꯑꯦꯅꯥꯂꯥꯏꯁ ꯀꯩꯅꯣ ꯇꯧꯕꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯄꯣꯠꯇꯣ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦꯕ ꯑꯣꯀꯦ ꯂꯥꯏꯔꯤꯛꯁꯤ ꯂꯣꯏ ꯄꯥꯍꯜꯂꯦ ꯂꯥꯏꯔꯤꯛ ꯄꯥꯂꯣꯏ ꯂꯥꯏꯔꯤꯛ ꯌꯦꯡꯖꯒꯦꯅꯦ ꯂꯥꯏꯔꯤꯛ 3ꯅꯦꯕ ꯁꯤ ꯃꯣꯏꯅ ꯄꯤꯗꯤꯑꯦꯐꯇ ꯊꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯖꯦꯔꯣꯛꯁ ꯂꯣꯏ ꯄꯥꯏꯁꯦ ꯍꯧꯗꯣꯏꯅ ꯂꯣꯏ ꯄꯥꯏꯅꯦ ꯑꯣꯀꯦ ꯂꯥꯏꯔꯤꯛ 3ꯁꯤꯃ ꯄꯥꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯁꯤ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯇꯥꯛꯁꯤꯗꯗꯤ ꯃꯁꯤꯒ ꯀꯔꯤꯝ ꯃꯔꯤ ꯂꯩꯅꯗꯦꯕ ꯀꯩꯝ ꯌꯥꯎꯗꯕꯅꯦ ꯁꯤ ꯃꯣꯏꯅ ꯍꯥꯏ ꯍꯧꯖꯤꯛꯁꯤ ꯁꯤꯗꯤ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯅꯃꯥꯟꯅꯕꯤ ꯅꯨꯡꯉꯥꯏꯗ ꯐꯣꯟ ꯇꯧꯔꯣ ꯑꯗꯨ ꯃꯤ ꯈꯣꯝꯃꯣ ꯑꯗꯨ ꯅꯪꯒꯤ ꯔꯥꯏꯠꯇ ꯁꯤ ꯍꯥꯞꯄꯣ ꯂꯦꯐꯇ ꯁꯤ ꯍꯥꯞꯄꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯄꯩꯁꯥ ꯂꯥꯛꯑꯒ ꯍꯣꯠ ꯖꯣꯟꯅ ꯁꯤꯅꯤ ꯋꯥꯝꯅ ꯁꯤꯅ ꯀꯣꯜꯅ ꯁꯤꯅꯤ ꯍꯥꯏꯌꯦꯕ ꯀꯩꯝ ꯌꯥꯎꯗꯕꯅꯦ ꯁꯤꯗ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯗꯦꯟ ꯃꯣꯏꯅ ꯀꯩ ꯅꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯂꯩꯒꯦ ꯒꯥꯔꯤ ꯑꯃ ꯐꯪꯒꯦ ꯒꯥꯔꯤ ꯑꯃ ꯂꯨꯄꯥ ꯂꯥꯛꯄꯤꯕꯗꯨꯔꯥ ꯑꯩ ꯌꯥꯎꯗꯦ ꯑꯗꯨ ꯁꯤꯗꯦꯕ ꯑꯗꯨ ꯒꯥꯔꯤꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯔꯛꯈꯤ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯁꯤ ꯅꯪꯒꯤ ꯒꯤꯐꯅꯤ ꯍꯥꯏ ꯃꯣꯏ ꯍꯥꯏꯗꯤ ꯑꯗꯨꯒ ꯀꯩꯅꯣꯗꯨꯅ ꯏꯀꯥꯟꯗꯅ ꯃꯣꯏꯒꯤ ꯕꯤꯕꯥꯟ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯕꯤꯕꯥꯟ ꯑꯩꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯣꯏ ꯑꯣꯐꯤꯁꯅꯦꯕꯀꯣ ꯁꯤꯗꯒꯤ ꯊꯥꯔꯛꯄꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯌꯦꯡꯉꯦꯅ ꯆꯦꯡꯉꯀꯥꯟꯗ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯃꯜꯁꯦ ꯑꯩꯅ ꯁꯨꯝ ꯅꯦꯠꯇ ꯇꯧ ꯌꯦꯡꯀꯥꯟꯗꯗꯤ 3 lakh ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ 80,000 ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ 1,25,000 ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯣ 150ꯅꯦꯕ ꯑꯗꯨꯏꯗꯨꯗ ꯃꯣꯏꯅ ꯈꯔ ꯗꯤꯁꯀꯥꯎꯟ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯅꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯆꯦ ꯌꯥꯝ ꯄꯤꯔꯛꯑꯦꯕ ꯑꯩ ꯄꯩꯁꯥꯗꯤ ꯊꯧꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯦ ꯍꯥꯏꯗꯤ
mi khom hai jin si networking ne si di noi je khange ba sina aina ha adu mai phone am toro me bro nang la o delhi da o noi da la o ji fraud ne si di scam ni ko ai ga lu ti mi de na kamai ka da tau no ba ai gi ima da ai gi pa da ai gi ka si da ai gi yam kamai na ka da tau no ba noi ha ba nang na ri ba nang best friend or nang brother or sister nang pusalo du hapo na te nang shell la wa ha ba ai lum di ngai ti maram di ai ju le tau gi na te shen du pro to ni adu ga amu ai nang pe ai mang je ga ju ha ju tu khale maram di ai na auto ko minimum do pam le me te na ai po se mang je ga ju no ai tu mi le ga ge som ma tham ye yaw ra ai mai to yaw gi da si je moi ki be ne moi ma sa lan be ne ba asing scheme ni se si je tu tha sai gi hai gi 2019 da ko Hyderabad ki shu le be ne do yeng ye ba ai moi tu le ba si je smai to ga smai nan ke no ni hai kan da ai moi na te si ya na gran moi han ka na to to be khot ba ai moi da hai jel le ba ai gi mind je sense to no ba na brain wash to we ba ai na khang le ba 2019 today the Hyderabad to talk name song talk name si case crime je sai moi mi hum pha ba gi yaw net da YouTube to yaw ne ai gi yam ba ni yam ba je yum thang na ba yum thang na hek yum thang na ya khawal khanga bu te ba ni yes ai gi hek yum thang na yam ba sina ai je te hek loi ba ga je aphoi yum yam wa ya bu ko wa ba si da ai na ma di lam kai ga to pa myam chat le ba chat pa si da ai na tamara sumar ko ning he pal ma je ma chat pa si da ai na ai so thawak ya pasha yum ji yang wa ye pasha phang ba ya ba ai di pasha thok pa ya ba lambi le di ya mai matung ina je ra ke na hai ba ne ba adu da ma na hoi ya ye khole na hai ra ga ngon da adu di nang yam na pha ba kare yam na pha ba bi kare thawak ma di le de adu ai hoi upline sing da na hainara ga nang je maron hairakin hairak pisi da suman to lo le ga ji da hapta amung si le ra mai won phone to re oi angon da abung cha nang gi se nang won yam na kana bu opportunity am la ye la bu sin nang si da chance phange nang chance phange kan si da yahu na tradi nang matung pak pang yaw phang ba oi bane de chahi am da amuk ani rak lak bane haye bu ko chahi taheng chahi am da amuk ani sunga lak bane te si gi se ai mafam da tha ma ga numit tari ni tha ma ga numit tari ni si le bu ko yes asida mafam ji da moi gi lampa ha bu da ai dum chat le bu ko paisa sil pala ni pi gi interview yaw gi net ya drigan gi mamang chahi gi net ya drigan di lan manung da ai je ne kare lan manung da net ya bu ani ya bu kan gi da ai je phone ha na jum da na jum kari yes to adu da na interview yaw gi adu da interview yaw matung na mana ai ngon da paisa se nang lupa la ani de han hairak te mana lupa la ahum mari mo han haire bu ko singam ga dra na ai na ngamoi kho lo en hai bu da gi nang adu phare nang lupa la ani mukti to ro kho lo na re oi ai ngam na ba hai ra gi kho la ge na yum da hai re ma so yum da tholak ba interview tu chamina na ba gi adu chamina be yam ba ma si so machin manau ne ba ko machin manau moni ne ba moni so thabok si tawri ne ba ko thabok si tawri moni ja ai ngon da achum bam ta habi de ba habi de adu ga hojiki moi ko unaro matung da yam ba sina hojiki nupa do hojiki senior do tha da lak tare cha bani ai ngon da adu ga tha da lak tare cha bani nang ma ga thingna sina ra yam thi na phara bani mi atai na pak pak thingna ba phangbo sa na te adu man habi ba de gi hafta ama matam thai paisa pi ba gi hafta am se pi de be de hafta je pharam dai ji da ai nang gi di pai matam loi gi de paisa pisan na ba to ro no hai ngon da bi re yam ba sina hoi ju ima baba ga hai re tu man hai ba di mama ga baba ga paisa si lai te ko matam du da ai je yam mangang won su oi kan du da pa ba loi da bai su ngang ye adu ga yum da pau pi ba su ya roi ai ngon da yam threaten to moi na ko ai na yum da halaba matung da threaten to ro pune ko ada le ko office ta cha se kho se ha moi lampak tu da yo ai dum khal moi da ai di yam ba oi ba gi wa hang ga na ngang ngam de ba mon da ai isa ai dum da dum khal le ning ho je chungna gi question mapan ga training oi training gi da tai se training da ta pu se mingon da oi da pa da ngang ba hai san na ba mi bu moi them to ba question ngak to e bu ko asi moi na to kholon hai to bu ji da ai je training lo ra matung ai ngon da mana moi gi ai ga leimina ri ba senior khai do na nang training lo ra bani nang gi khangna ba mi le bra sine ba ai ngon da moi chu ya hol lo paisa do man hai ro kho lo
ꯂꯥ ꯑꯃ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯍꯛꯁꯤ ꯈꯖꯤꯛ ꯅꯥꯏꯅ ꯋꯥ ꯉꯥꯡꯍꯟꯗ꯭ꯔꯤ ꯃꯣꯏꯅ ꯌꯨꯝꯗ Okay. ꯑꯩꯕꯨ ꯃꯣꯏꯅ ꯌꯨꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯅꯥꯏꯅ ꯋꯥ ꯉꯥꯡꯍꯟꯗꯦ ꯑꯗꯨ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯉꯥꯡꯍꯜꯂꯤ ꯑꯩꯒꯤ ꯅꯪ ꯄꯩꯁꯥ ꯊꯥꯔꯛꯀꯦ ꯍꯥꯏꯗ꯭ꯔꯗꯤ ꯑꯩ ꯁꯤꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣꯅ ꯍꯥꯏꯖꯤꯜꯂꯣ ꯑꯩꯅ Okay. ꯑꯗꯨ ꯀꯤꯠꯅꯤ ꯌꯣꯜꯂꯒꯅ ꯑꯩ ꯀꯔꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩ ꯏꯇꯣꯝꯇ ꯇꯧꯖꯈ꯭ꯔꯒꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯍꯜꯂꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦ